bagi haiba taragadi makok yamna pikpa arumba yodana angang polakpa chawba ngamdaba height nemba naton amasung chimangi marak haibadi naton sumangsi set nanba mathak thangba chinbal asi pikru pikpa mid launa pangthokpa ngamdaba sina chingba yauri aduga cognitive haibadi wakhal amasung kokki oiba symptoms singdana lairik tambana natranga para ama tambibada loksin mangamdaba yamna kauganba loan thokpa thengba chatpa natraga makhut masa sizinabada control watpa math natraga loan tambada khangba ngamdaba sini aroibada lairibasina behavior da lakpa soibadana ekhoigi yamna impulsive oiba hyperactive oiba mi loinaba haitaba thabak ama tawbada kari outcome lakadagi haiba khangba ngamdaba asina chingmani masina angangsing asina chawrlaga school life da sohalli relationship maintain tawba ngamhande aduga amaromda hingbada yamna difficult oheli